ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯛꯄ ꯅꯨꯄꯥ ꯑꯃꯅ ꯆꯍꯤ 22 ꯁꯨꯔꯛꯄꯗ ꯀꯩ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯒꯦꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯀꯨꯃꯨꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯊꯥꯈꯥꯏꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯆꯍꯤ 22 ꯃꯄꯨꯡ ꯐꯥꯈ꯭ꯔꯦꯀꯣ ꯑꯩꯅ ꯆꯍꯤ 22 ꯃꯄꯨꯡ ꯐꯥꯔꯛꯄꯁꯤꯗ ꯑꯩꯅ ꯀꯩ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯗꯤ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯗ ꯑꯗꯩꯗꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯗꯩ ओवरऑल ओइना लाइफ से इंपोर्टेंट होइबा एक्सपेक्ट्स कइदनेको आइना कई अचीव तौब ngamagedo ai ngasi वीडियो ji हाइजरके होय अदुगा अदुम ai wamang amadi yanjahogeko ai kaisu yam lairaba machamakti haroige adumakpu aina ima ipa na gadi kaisu ai je kairak thabiraktre moina aina si lambi je chatlona kaisu phajana de du takpiraktre aina ngasi achieve tawjariba mayam je ayambadi ai sai tomdana thabak si thijaraga or aina lambi je takcharaga isai tomdana lambi je thijaraga achieve tawba ngatanebako aduga hoi ai yam thine advantage leiba imung manungi matang da amadi lei adu jo ai hajarke adu farese ai nei tip tawba je kai no hajarage ko ahan ba oina ai fit oire isa je aduga six pack ka thokai lebako ai je kamai tawge da sigi journey je ahan ba 2021 da ai je gym sanaba hogi November da ko matam ji da akhoi ba na paisa puthu ai सागे पैसा लेजदे अखोय बाने पैसा पुथुए अदुगा जिम जे थानी मखाय मु सानरेबको अदुगा ai je कोरोना की वैक्सीन कापा अदगिदि फाइनेंशियल की ओइना जु प्रॉब्लम लाक पाइ तारे को आइदि अखोय बाने पुथोकपनिना मोइदि सिगी फिटनेस की मतंग जिदा कसु मवा लौ बुजारतेबा आइना साना निंगबदुदा नाक साना हलमबनेमको अदु पैसा लेतबदगी हाइ तारे दुम अयाबा को रीजन जे ai जिम सानबजे तोखरे अदुगा ai साइ तोमदा पैसा जे तांजरा कांदा 2024 dagi sanaba hore aham sanaba hogalakpa matamdadi dumbbell dagi sanaba hori go ai sigi ka di dum sanaba hore ai je gym gi fees bo paisa khuningai leitadana ko aduga sanarakpaduna sum sanare sule leptre hoji 2025 losilakadore ai hoji ai body transformation sumaina lere ko six pack to a muscle build tore kg tara hena weight loss tawga ge ko simang siu mama lere ko physics ki matang da aduga ani suboina paisa gi matang da lage paisa gi matang a je sina 2022 gi June July side ge je paisa tan ba hogi punsi gi ni isagi paisa aseng ba ni ong ju na tan ba hogi ko jege gi sing yon ba na makup yon ba ma lai ne singjam bai da ro bazar do ro uram ba ai mayam na jege taw ba chang ba sing na sei sing taw lai ba ko adu gi du ma ju ai yolame kuidri tokpa aduga ai shopping mall ama da jo phi thupa me de nupi gi ledi sector da ga tai ko ai je part time employee na pung manga subida ai je dumain tawr me ko adu gi thabok tuma jo ai dum to thokre aduga long story short ai je paisa je sum tale online gi paisa tan ba ai isai tom na thijala karam da tak pi rakhi belai te ai sai tom na thijan jaraga ai lupa lising yang khaye na tan gre subtitle english subtitle ha ko yama kanis ki apa me story time gi apa me adagi short film gi apa me album gi apa me adum khara hapa me ko adu gi pot ju to thokre aduga ai latest ki oina harabada tha ahum musida ai je ai business ama grow tawjaraga ITK muk tale ko ITK kitang hele ado sine sigi pot ju aina September da ai je numit try pani muk thabak le pure ngam de ji dengi na bagi sigi je lepam drogade another 20k da muk ti ta mangam ngani ko entrepreneur ne si budi hekta salary je tha amagi adu daklauna di leitre ado aina pathok ko matam da tha am da ITK oragadi 25 23 ada muka tabra adu muki da lai bune ko 30k ga di yaudre aina naram dragadi yaudi yaugadabne ado si sumaina lai bam lai ko aina paisa gi matang da si ma lai ko aduga career gi matang da lakke ko career gi matang je ai hoji gi paisa gi du yam mari leina lakke ahan boina ai je dum career like tam do thokre mam de like je hoi lai yo education system je ai ngon thaja ba thamde ai ngon da kana ba da gi di like tam ma lai ga mangja bani hena हेनगनी ना इसान थाजब लगी को अदु चुम होजे ai लाइक तम ले मगदे न ngasi इचिप तौरि मैम जे फजने इचिप तौब ngam मोइना खले न पैसा का ताले अदु दा ai बिजनेस ग्रो तौरि जे को सिगी पोचे लाइक तम तो थुए अदु करियर की हार गदे ai je YouTuber ne ko YouTuber ji da mayam ga di khar khenare ai ji educational content creator have ne I'm not here for entertainment ai entertainment gi leibna te bisida ai mayam da advice piraga ai leibne ba mi gi mateng pangba ai purpose se akoi gi career का purpose के माना गरे भाई की पुंसी की पादम जो आई की इरम दम जी की नहा गई जी चौथरगा सोथरगा ले नहा गई जे आई सामक जो पॉलिटिक और में गेमेटिक और में सी मैम जे लोम फरेबा सी जे कमाई तौरगा ए नोई सी की लंबी चंग याम फत्तबनी को चंगम दोई तौरगा जो चंगहंदबा चंगगा ले मो जो आई सान चंगम बद जुमाइना चिखमिनर का फलक पजिने मैना पामी जे आई पर्पस सी ने तसिंग पामी जे सी की पोचे ने YouTube दे थोगा होजे आई एजुकेशनल कंटेंट क्रिएटर ओइबा यारे सी की चैनल जे सेल्फ इंप्रूवमेंट की ओइरे को अदुगा यम प्राउड ओइजबा हारगदे आई साइड तम आई करियर जे को aina paisa je karorpati oira kan da ju ai career je adu ai gi hogi thapok je dum tawga leganeba
ꯑꯩ ꯀꯝꯄꯜꯁꯔꯤ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯅꯤꯡꯕ ꯃꯇꯥꯡꯗꯣ ꯃꯊꯪ ꯆꯍꯤꯗ ꯑꯩ ꯊꯥ ꯑꯝꯗ 1K ꯄ꯭ꯔꯣꯐꯤꯠ 1K ꯁꯣꯏꯔꯦ 1 ꯂꯥꯛ ꯍꯥꯏꯗꯤꯀꯣ 1 ꯂꯥꯛ ꯄ꯭ꯔꯣꯐꯤꯠ ꯀꯝꯄꯜꯁꯔꯤ ꯑꯩ ꯌꯧꯔꯅꯦꯕ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯒ꯭ꯔꯣ ꯇꯧꯔꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯅ ꯀꯔꯣꯔ ꯇꯧꯔꯛꯑꯒꯗꯨꯅꯦ ꯑꯩ ꯑꯗꯨꯝ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔ ꯂꯩꯅꯦꯕ ꯑꯩ ꯃꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯒ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯄꯔꯄꯁꯇ ꯌꯥꯎꯔꯤꯕꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯣꯏꯅꯁꯨ ꯑꯣꯏꯕ ꯌꯥꯔꯦ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯉꯝꯕ꯭ꯔꯥ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯑꯩ ꯏꯁꯥꯅꯁꯨ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯊꯕꯛꯁꯦ ꯇꯧꯕꯁꯦ ꯁꯤꯁꯤꯅꯤꯀꯣ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯤꯗ ꯑꯗꯨꯒ ꯑꯦꯆꯤꯞ ꯇꯧꯕꯁꯦ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯛꯑꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯂꯩ ꯃꯥꯔꯇꯤꯟ ꯔꯥꯍꯨꯜꯒꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯇ꯭ꯔꯨ ꯐ꯭ꯔꯦꯟड्ꯁ ꯉꯥꯛꯇꯅꯦꯅ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯁ 6 2014 ꯑꯣꯏꯔꯝꯒꯅꯤ 2014 ꯁ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯦ ꯁ꯭ꯇꯦꯟꯗꯔꯠ ꯕꯥꯔꯠꯇꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯇꯤꯟꯅꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯉꯥꯎꯃꯤꯟꯅꯔꯨꯔꯦꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯅꯤꯁꯥ ꯀꯩꯀꯥꯗꯤ ꯑꯝꯇ ꯆꯥꯗ꯭ꯔꯦꯀꯣ ꯉꯥꯎꯃꯤꯟꯅꯕꯁꯦ ꯒꯦꯝꯒꯨꯝꯕ ꯑꯗꯩꯗꯤ ꯖꯨꯆꯥꯗ ꯚꯤꯗꯤꯑꯣ ꯊꯥꯅꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯃꯊꯣꯡ ꯆꯥꯗꯕ ꯈꯔꯗꯤ ꯇꯧꯃꯤꯟꯅꯔꯨꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯝꯄ꯭ꯔꯨቭ ꯇꯧꯃꯤꯟꯅꯔꯛꯑꯦ ꯕꯣꯗꯤꯒꯁꯦ ꯆꯦꯟꯖ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯅꯤ ꯂꯣꯏꯅ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛꯀꯁꯦ ꯂꯣꯏꯅ ꯄꯥꯔꯤꯅꯦ ꯍꯧꯖꯤꯛꯁꯨ ꯆꯦꯂꯦꯟꯖ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕꯅꯦ ꯄꯨꯡ ꯑꯩꯒꯤꯗꯤ 7ꯗ ꯇꯨꯝꯕꯤ ꯃꯣꯏꯕꯥꯅꯤꯒꯤꯅ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯤ ꯑꯩꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯂꯩꯅꯕ ꯍꯣꯠꯅꯕꯤ ꯑꯗꯨ ꯑꯗꯥ ꯂꯣꯏꯅꯃꯛ ꯆꯦꯂꯦꯟꯖꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯅꯤ ꯂꯩꯖꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯁꯤꯃꯁꯨ ꯑꯦꯆꯤꯞꯃꯦꯟꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯣꯏꯒꯤꯁꯨ ꯐꯅꯕ ꯈꯟꯕꯤꯕ ꯃꯣꯏꯅꯁꯨ ꯑꯩꯒꯤ ꯐꯅꯕ ꯈꯟꯕꯤꯕ ꯏꯃꯥꯟꯅꯕꯗꯤ ꯃꯌꯥꯝ ꯂꯩꯕꯕꯨꯗꯤ ꯑꯇꯣꯞꯄꯗꯤ ꯑꯩꯒꯤ ꯑꯇꯣꯞ ꯑꯩꯅ ꯃꯃꯤꯡ ꯄꯜꯂꯛꯇ꯭ꯔꯤꯁꯤꯅꯅꯦ ꯃꯣꯏꯁꯦ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯦꯗꯤ ꯌꯥꯗꯦꯕ ꯒ꯭ꯔꯥꯏꯟ ꯇꯧꯃꯤꯟꯅꯁꯦ ꯌꯥꯗꯦꯕ ꯑꯗꯣ ꯃꯥꯔꯇꯤꯟ ꯔꯥꯍꯨꯜꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯆꯦꯂꯦꯟꯖꯇ ꯇꯧꯗꯅ ꯅꯣ ꯐꯦꯜ ꯇꯧꯁꯤ ꯍꯥꯏꯗꯤ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯗꯕꯤ ꯈꯣꯠꯇꯕꯤ ꯑꯗꯨ ꯑꯗꯥ ꯃꯣꯏꯕꯥꯅꯤꯗꯤ ꯑꯗꯨꯒꯤ ꯐꯅꯕꯨ ꯐꯈ꯭ರೆ ꯑꯩ ꯍꯟꯗꯛ ꯈꯔ ꯁꯣꯛꯆꯜꯂꯨꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯀꯁꯦ ꯇꯧꯗꯅ ꯑꯩꯈꯣꯏ ꯒ꯭ꯔో ꯇꯧꯃꯤꯟꯅꯩꯑꯕ ꯁꯤꯒꯤꯁꯤꯅ ꯑꯩꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯍꯥꯏꯔꯒ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯕ ꯌꯥꯔꯦꯕꯀꯣ ꯁꯤꯃ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟꯅꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯐꯖꯕ ꯑꯦꯆꯤꯞꯃꯦꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯅꯤꯈꯛ ꯀꯣꯏꯔꯛꯇ ꯉꯥꯏꯔꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯍꯥꯟꯕꯗ ꯀꯨꯏꯔꯦ ꯀꯥꯏꯅꯈꯤꯕ 2020ꯒꯤ ꯋꯥꯔꯤꯅꯦꯀꯣ 2021ꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨꯒ ꯍꯟꯗꯛ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯆꯨꯝꯃꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯜꯂꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯗꯤ ꯂꯩꯌꯦ ꯑꯩ ꯑꯗꯨꯕꯨꯗꯤ ꯍꯥꯏꯕꯤꯒꯦꯕꯀꯣ ꯍꯟꯗꯛ ꯑꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯦ ꯅꯨꯄꯤ ꯀꯣꯏꯔꯝꯕꯁꯦ ꯏꯕꯥꯅꯤꯁꯦ ꯀꯅꯦꯛꯁꯟꯁꯦ ꯌꯥꯝ ꯐꯖꯅꯗꯤ ꯑꯃꯨꯛ ꯂꯩꯈꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤ ꯈꯪꯗꯦꯅꯦ ꯀꯩ ꯍꯥꯏꯅꯣ ꯃꯤ ꯑꯃꯒ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯏꯕꯥꯅꯤꯁꯦ ꯅꯨꯡꯇꯤꯖꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯊꯤꯅ ꯋꯟꯗꯔꯐꯨꯜ ꯑꯣꯏꯕ ꯑꯩꯒꯤ ꯄꯦꯔꯠ ꯑꯣꯐ ꯇꯥꯏꯝ ꯑꯃ ꯑꯣꯏꯈꯤꯑꯕꯀꯣ ꯑꯗꯨꯗ ꯏꯕꯥꯅꯤꯒꯤꯁꯦ ꯑꯗꯨꯕꯨ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯅꯗꯤ ꯄꯥꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩ ꯍꯥꯏꯒꯦ ꯑꯗꯨꯝ ꯋꯥꯟ ꯁꯥꯏꯗꯦꯠ ꯂꯞ ꯑꯣꯏꯈ꯭ꯔꯦꯕ ꯃꯥꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯊꯦꯡꯅꯔꯨꯕꯅꯦꯕꯀꯣ ꯂꯣꯏꯔꯝꯗꯥꯏꯗꯤ ꯊꯦꯡꯅꯕꯅꯦ ꯑꯗꯨꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯌꯥꯝ ꯊꯤ ꯐꯔꯒ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯑꯗꯒꯤ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤꯈꯠꯂꯛꯄꯅꯦ ꯑꯗꯨ ꯌꯥꯔꯦ ꯁꯤꯒꯤ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯀꯩꯁꯨ ꯔꯤꯂꯦꯁꯟꯁꯤꯞ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗ ꯑꯣꯏꯅ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯅ ꯍꯦꯟꯅ ꯐꯖꯈ꯭ರೆ ꯅꯨꯡꯉꯥꯏꯈ꯭ರೆ ꯀꯣꯏꯅꯕꯁꯦ ꯌꯥꯝ ꯊꯤꯅ ꯃꯇꯦꯛ ꯑꯃꯈꯛ ꯀꯣꯏꯅꯈ꯭ರೆ ꯃꯥꯔꯇꯤꯟ ꯍꯣꯏꯅꯒ ꯍꯥꯏꯕꯗꯤꯀꯣ ꯑꯩ ꯃꯣꯏ ꯍꯥꯏꯕꯗꯤ ꯅꯥꯜꯂꯦꯀꯣ ꯃꯤ ꯀꯣꯏꯅꯖꯔꯝꯃꯕꯗꯨꯕꯨꯀꯣ ꯑꯩꯒꯤ ꯑꯦꯛꯁꯅꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯊꯨꯅ ꯀꯥꯏꯅꯃꯜꯂꯤ ꯑꯦꯛꯁꯅꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯋꯥꯏꯅꯦ ꯍꯥꯏꯗꯣꯏꯅ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯀꯣ ꯃꯥꯒ ꯊꯦꯡꯅꯕꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯈꯔꯗꯤ ꯊꯦꯡꯅꯔꯦ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛ ꯆꯍꯤꯁꯤꯗꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯈꯩꯅ ꯃꯣꯏꯒꯤ ꯀꯟꯗꯤꯁꯟ ꯃꯣꯏ ꯃꯆꯤꯟ ꯊꯤꯕ ꯃꯣꯏ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯦꯁꯟ ꯑꯅꯧꯕ ꯈꯔꯗꯤ ꯂꯔꯟ ꯇꯧꯔꯦ ꯃꯣꯏꯒꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯂꯔꯟ ꯇꯧꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯝꯃꯤ ꯃꯥꯒ ꯊꯦꯡꯅꯕꯁꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯣꯏ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯩ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒ ꯊꯦꯡꯅꯔꯝꯕꯁꯦ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯦꯕꯀꯣ ꯑꯗ ꯅꯨꯡꯉꯥꯏꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤꯅꯦꯀꯣ ꯑꯩꯁꯦ November 10, 2022 ꯁꯤꯗꯅꯦ ꯑꯩꯒꯤ ꯖꯔꯅꯦꯜ ꯇꯧꯅꯕ ꯕꯣꯏꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯣꯏꯗꯤ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯁꯦꯠ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯗꯥꯏꯔꯤ ꯑꯇꯣꯞꯄ ꯑꯃꯗ ꯏꯔꯦꯕꯀꯣ ꯑꯩꯁꯦ November 10, 2022 ꯁꯤꯗꯅꯦ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯆꯦꯗ ꯑꯗꯨꯝ ꯏꯊꯣꯛꯑ ꯊꯝꯈ꯭ꯔꯦꯕ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤꯀꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯀꯣꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯅ ꯅꯨꯡꯁꯤꯔꯛꯀꯗꯣꯏꯁꯦꯅ ꯏꯊꯣꯛꯑ ꯊꯝꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯏꯊꯣꯛꯑ ꯊꯝꯈꯤꯕꯁꯦ 2022ꯗꯒꯤ ꯑꯩ ꯃꯤ ꯁꯨꯛꯊꯦꯡ ꯊꯦꯡꯅꯔꯛꯇꯦꯕ ꯑꯩꯅ ꯆꯦꯟꯍꯟꯅꯤꯡꯉꯤꯕ ꯀ꯭ꯋꯥꯂꯤꯇꯤꯈꯩꯗꯣ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯛꯇꯦꯕ ꯅꯨꯄꯤꯈꯩꯗꯣ ꯂꯣꯏꯅ ꯆꯦꯟꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯤ ꯃꯉꯣꯟꯗꯗꯤ ꯂꯣꯏꯅꯃꯛ ꯆꯦꯜꯂꯒ ꯌꯥꯎꯔꯝꯃꯦꯕ ꯁꯤꯗ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅꯀꯣ ꯂꯞꯁꯤꯗꯅꯦ ꯁꯦꯇꯜ ꯐꯣꯔ ꯂꯦꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯩ ꯊꯦꯡꯅꯔꯛꯇ꯭ꯔꯦꯀꯣ 2022ꯗꯒꯤ ꯑꯩꯁꯦ ꯒ꯭ꯔꯣꯁꯨ ꯐꯖꯅꯗꯤ ꯂꯩꯔꯛꯇ꯭ꯔꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯏꯁꯥꯁꯨ ꯂꯣ ꯂꯦꯚꯦꯜ ꯑꯣꯏꯔꯤꯕꯩꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅೋ ꯊꯦꯡꯅꯔꯛꯇ꯭ꯔꯕ ꯅꯨꯄꯤꯁꯦ ꯑꯗꯣ ꯃꯥꯗꯤ ꯊꯦꯡꯅꯔꯛꯑꯦꯕ ꯃꯥ ꯊꯦꯡꯅꯔꯛꯄꯁꯤꯗ ꯃꯉꯣꯟꯗ ꯂꯣꯏꯅ ꯆꯦꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯍꯣꯞꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯍꯣꯏ ꯐꯔꯦꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯅꯈꯤꯗ꯭ꯔꯦ ꯈꯠꯅꯈ꯭ರೆ ꯐꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯂꯩꯗꯤ ꯂꯩꯔꯝꯃꯤꯗꯅ
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯁ꯭ꯇꯦꯟꯗꯔꯠꯇꯣ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥꯁꯨ ꯒ꯭ꯔꯣ ꯇꯧꯖꯔꯛꯑꯦꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯛ ꯑꯋꯥꯡꯕꯗ ꯊꯥꯡꯒꯠꯈ꯭ꯔꯦꯕ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗꯒꯤ ꯄꯥꯝꯈꯤꯕ ꯑꯩꯅ ꯏꯈꯤꯕ ꯀ꯭ꯋꯥꯂꯤꯇꯤꯈꯩꯗꯣ ꯑꯗꯨꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯈꯔꯕꯨ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯂꯩꯔꯝꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕ ꯑꯩ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯩꯔꯝꯒꯅꯦꯕ ꯁꯤꯒꯤꯁꯤꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯦꯅ ꯍꯥꯏꯒꯦ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯍꯣꯞꯇꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯤꯍꯜꯂꯦꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯕꯅꯤꯅ ꯁꯤꯗ ꯃꯥ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩ ꯏꯁꯥꯁꯨ ꯐꯒꯠꯂꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯤ ꯊꯦꯡꯅꯔꯛꯀꯅꯤꯅ ꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯤꯃꯗꯤ ꯅꯣꯏꯗ ꯗꯣ ꯅꯣꯠ ꯁꯦꯇꯜ ꯐꯣꯔ ꯂꯦꯁ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯥꯏꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯅꯨꯄꯤꯒꯨꯝꯕꯗꯤ ꯑꯩ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯈꯣꯠꯂꯝꯕ ꯀꯩꯝ ꯍꯩꯔꯝꯗꯦ ꯃꯦꯁꯦꯖꯇꯗꯤ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯊꯤ ꯂꯥꯏ ꯑꯩ ꯇꯥꯛꯄꯤꯒꯦ ꯑꯗꯨꯒꯤꯗꯤ ꯑꯁꯦꯡꯕ ꯊꯤ ꯂꯥꯏ ꯁꯤꯝꯄꯜ ꯌꯥꯝ ꯊꯤꯅ ꯑꯣꯏ ꯑꯗꯨꯒ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯈꯔ ꯁꯥꯟꯅꯩ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯍꯟꯗꯛꯇꯤ ꯑꯩ ꯃꯃꯥꯡꯗꯗꯤ ꯍꯩꯇꯦꯗꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯔꯦ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯤ ꯈꯨꯗꯤꯡꯒꯤ ꯀꯟꯚꯔꯁꯦꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯅ ꯅꯝꯕꯔꯒꯨꯝꯕ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯗꯤ ꯀꯥꯏꯗꯅꯣꯗ ꯑꯗꯨꯝꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯍꯥꯏꯖꯟꯕꯗꯤ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯑꯃ ꯂꯩꯈꯤ ꯃꯥꯜꯂꯦ ꯑꯗꯨ ꯃꯉꯥꯏ ꯑꯗꯨ ꯇ꯭ꯋꯤꯟꯁ ꯑꯝꯇ ꯇꯧꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯃꯉꯥꯏꯔꯦꯕ ꯑꯩ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯖꯁ ꯀꯟꯚꯔꯖꯦꯁꯟ ꯑꯃ ꯁꯥꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯦꯀꯣ ꯌꯥꯔꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯩꯃꯤꯟꯅꯩꯌꯦ ꯑꯩꯅ ꯑꯇꯣꯝꯕꯅꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯦ ꯑꯅꯤꯒ ꯂꯩꯔꯦ ꯑꯩꯅ ꯑꯇꯣꯝꯕꯅꯦ ꯑꯗꯣ ꯏꯃꯥ ꯏꯄꯥꯅ ꯑꯩꯁꯦ ꯍꯥꯟꯅ ꯎꯁꯤꯠꯂꯝꯗꯦꯗꯤ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯀꯩꯁꯨ ꯊꯧꯑꯣꯏꯅ ꯂꯧꯔꯝꯗꯦꯕ ꯑꯩꯁꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯔꯝꯗꯦꯕꯀꯣ ꯀꯩꯒꯤꯁꯨ ꯇꯧꯔꯨꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯦ ꯒꯦꯝ ꯈꯔ ꯎꯔꯥꯎ ꯊꯧꯔꯥꯎꯗꯅ ꯑꯣ ꯃꯥꯗꯔ ꯐꯀꯔ ꯒो ꯄ꯭ꯂꯦ ꯂꯨꯗꯣ ꯇꯧꯕꯤꯗꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯩ ꯏꯁꯥꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯗꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯎꯁꯤꯠꯇꯕ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯊꯧꯑꯣꯏ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯎꯁꯤꯠꯇꯕꯅ ꯑꯩꯉꯣꯟꯗ ꯏꯟꯊꯣꯛꯑ ꯊꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯃꯛꯄꯨ ꯇꯁꯦꯡꯅ ꯕꯦꯕꯥꯔꯗꯤ ꯇꯧꯕꯤꯔꯝꯗꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯀꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯕꯦꯕꯥꯔ ꯇꯧꯔꯦꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀ ꯉꯟꯅ ꯍꯧꯒꯠꯇꯅ ꯏꯁꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯖꯩꯅꯦ ꯑꯩ ꯉꯁꯤ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯤꯅꯦ ꯍꯧꯖꯤꯛ ꯄꯨꯡ 4ꯃꯨꯛꯇꯤ ꯇꯥꯗꯣꯔꯦ ꯌꯦꯡꯉ ꯂꯩꯕꯒꯤꯀꯣ 4 ꯇꯥꯗꯣꯔꯦ ꯍꯧꯖꯤꯛ 3 ꯃꯤꯅꯤꯠ ꯀꯩꯅꯣꯅꯤꯗ 35ꯅꯤ 3 ꯃꯈꯥꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯩ 3ꯗꯒꯤ ꯍꯧꯒꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯒꯥꯏꯔꯤꯅꯦꯕ ꯑꯩ ꯏꯁꯥꯒꯤ ꯊꯕꯛ ꯂꯣꯏꯅꯃꯛ ꯏꯁꯥꯅ ꯇꯧꯖꯩꯑꯕ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯣꯒ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯇꯝꯃꯣ ꯇꯣꯛꯊꯣꯛꯑꯅꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯑꯩ ꯏꯁꯥꯏꯇꯣꯝꯗ ꯊꯕꯛ ꯊꯤꯖꯔꯒ ꯄꯩꯁꯥ ꯇꯥꯟꯈ꯭ꯔꯦꯕ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯨꯄꯥ 1.5 ꯂꯥꯛ ꯇꯥꯟꯈ꯭ꯔꯦꯕ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯏꯁꯥ ꯏꯇꯣꯝꯇꯅ ꯒ꯭ꯔꯣ ꯇꯧꯖꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯐꯖꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯀꯩ ꯍꯣꯏ ꯈꯪꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅ ꯑꯦꯆꯤꯞꯃꯦꯟꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯥꯟꯅꯗꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯑꯩ ꯏꯝꯄ꯭ꯔꯨꯞ ꯇꯧꯖꯔꯛꯑꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯃꯇꯥꯡ ꯍꯥꯏꯔꯒꯅ ꯑꯩꯁꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯇꯧꯔꯛꯏ ꯃꯌꯥꯝꯗꯣꯀꯣ ꯖꯤꯝꯒ ꯁꯥꯟꯅꯔꯤꯕ 2024ꯗꯒꯤ 25ꯃꯨꯛ ꯁꯥꯟꯅꯔꯦ ꯍꯥꯏꯕꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡ ꯄꯟꯖꯜꯂꯛꯑꯒꯦꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯃꯥꯏꯗꯒꯤ ꯄꯩꯁꯥ ꯐꯖꯅ ꯁꯨꯡꯂꯧ ꯂꯧꯔꯛꯇꯦꯀꯣ ꯁꯨꯡꯂꯧ ꯂꯧꯔꯛꯇꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩ ꯖꯤꯝꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯁꯤꯀꯤ ꯑꯃꯨꯛ ꯂꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯀꯅꯥꯝꯇꯗꯤ ꯂꯧꯗ꯭ꯔꯦ ꯑꯩ ꯏꯁꯥꯅ ꯍꯨꯟꯖꯕꯅꯦꯕ 2025ꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯣꯛꯇꯣꯕꯔ ꯂꯣꯏꯔꯛꯇꯣꯔꯕꯅꯤꯗꯅ ꯁꯤꯗ ꯑꯩ ꯍꯨꯟꯖꯔꯤꯁꯦ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯉꯤꯅꯦ A to Z ꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕꯗꯒꯤ ꯐꯤ ꯍꯨꯟꯕꯗꯒꯤ ꯗꯥꯏꯠꯇꯒꯤ ꯑꯝꯇ ꯂꯧꯔꯛꯇ꯭ꯔꯦ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯑꯩꯅ ꯂꯧꯕꯁꯦ 3,500 ꯂꯧꯈꯤ ꯊꯥ ꯑꯃꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯃ ꯖꯤꯝꯒꯤ ꯑꯣꯏꯅꯀꯣ ꯁꯤ ꯃꯉꯥꯏꯔꯦ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯂꯧꯈꯤꯗꯦꯕ ꯖꯤꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ 2022ꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯕ ꯈꯣꯠꯆꯕ ꯑꯩ ꯏꯁꯥ ꯂꯣꯏꯅꯃꯛ ꯇꯧꯖꯕ ꯉꯝꯖꯔꯦꯀꯣ ꯁꯤꯃꯁꯨ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯏꯚꯟ ꯑꯩ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥꯗꯒ ꯄꯩꯁꯥ ꯈꯔ ꯄꯤꯁꯟꯕꯁꯨ ꯉꯝꯖꯔꯛꯑꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯦꯆꯤꯞꯃꯦꯟ ꯑꯃꯀꯣ ꯂꯣꯏꯔꯦ ꯋꯥꯔꯤꯕꯨ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯑꯦꯆꯤꯞꯃꯦꯟ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩ ꯑꯗꯨꯝ ꯁꯤ ꯌꯨꯝꯁꯤ ꯑꯩꯈꯣꯏ ꯕꯥꯅ ꯁꯥꯕꯤꯔꯝꯕꯅꯤ ꯑꯗꯩꯗꯤ ꯑꯩ ꯐꯝꯃꯤꯕ ꯀꯩꯅꯣꯁꯤꯁꯨꯅꯤ ꯁꯤ ꯑꯩꯈꯣꯏ ꯕꯥꯒꯤꯅꯤ ꯂꯩꯇꯦ ꯑꯇꯣꯞꯄ ꯀꯩꯁꯨ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯑꯦꯆꯤꯞ ꯇꯧꯖꯕ ꯍꯥꯏꯔꯒꯗꯤ ꯑꯝꯇ ꯂꯩꯇꯦ ꯒꯥꯔꯤ ꯐꯪꯉꯤ ꯑꯩ ꯊꯥꯏꯅꯒꯤ ꯗꯥꯏꯑꯣ ꯑꯩꯈꯣꯏ ꯕꯥꯅ ꯂꯩꯔꯝꯕꯗꯣ 2009ꯒꯤ ꯒꯥꯔꯤꯗꯣ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯊꯧꯔꯤ ꯁꯦ ꯒꯥꯔꯤꯒꯁꯦ ꯁꯦ 2022ꯒꯤ ꯃꯥꯔꯆ ꯑꯗꯥꯏꯗꯒꯤ ꯁꯤꯔꯛꯄ ꯒꯥꯔꯤꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯁꯤꯟꯕ ꯉꯝꯗꯦꯀꯣ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯍꯥꯏꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯦꯇꯔꯤꯌꯦꯜꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯦꯆꯤꯞꯃꯦꯟꯁꯦꯀꯣ ꯍꯣꯏ ꯑꯩꯒꯤꯕꯨ ꯁꯦꯀꯦꯟ ꯍꯦꯟ ꯌꯥꯝ ꯁꯦꯠꯂꯝꯃꯦ ꯑꯩꯁꯦ ꯗ꯭ꯔꯦꯁꯀꯨꯝꯕꯁꯦ ꯑꯗꯣ ꯑꯍꯟꯕ ꯈꯔꯗꯤ ꯂꯩꯕ ꯉꯝꯖꯔꯦ ꯍꯟꯗꯛꯇꯤ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟꯅꯕꯨ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯑꯩꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯤꯈꯩꯁꯦ ꯑꯩꯅ ꯍꯥꯏꯒꯦꯀꯣ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯉꯥꯛꯇꯅꯦ ꯑꯩ ꯅꯣꯏꯁꯨ ꯄꯤꯗꯅꯗꯤ ꯉꯥꯡꯈꯤꯗꯅꯀꯣ ꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯐꯪꯕ ꯑꯦꯗꯚꯥꯟꯇꯦꯖ ꯈꯔ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣ ꯑꯩ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗꯅꯦ ꯑꯍꯥꯟꯕ ꯑꯣꯏꯅꯅꯦ ꯑꯩꯁꯦ ꯂꯥꯏꯅꯥ ꯄꯛꯑꯒ ꯂꯩꯔꯝꯗ꯭ꯔꯦꯕ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯐꯤꯠ ꯑꯣꯏꯈꯠꯂꯛꯏꯕ ꯊꯥꯏꯅ ꯅꯣꯏꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯩ ꯑꯗꯣ ꯍꯦꯜꯗꯤꯗꯤ ꯑꯗꯨꯝ ꯑꯣꯏꯖꯔꯛꯏꯅꯦꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯅꯥꯕ ꯈꯣꯠꯄ ꯂꯩꯈꯤꯗꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯅꯥꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯑꯦꯆꯤꯞ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯅꯥꯔꯛꯄꯁꯦ ꯌꯥꯝ ꯋꯥꯑꯦꯕ ꯑꯩ ꯍꯟꯗꯛꯀꯤ ꯗꯦꯡꯒꯤꯒ ꯅꯥꯕꯗ ꯕꯦꯔꯥꯅꯤꯉꯣ ꯍꯥꯏꯁꯤꯅꯤꯉꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯥꯗꯕꯤꯗ ꯑꯩ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯔꯝꯕꯁꯦ ꯑꯩ ꯁꯦꯞ ꯀꯥꯏꯔꯝꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯩ ꯁꯤꯃ ꯑꯦꯗꯚꯥꯟꯇꯦꯖꯅꯦꯅ ꯈꯜꯂꯦ ꯑꯅꯤꯁꯨꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯗꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯑꯝꯕꯁꯦ ꯁꯤꯃꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯑꯕ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯍꯥꯟꯅꯗꯒꯤ ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯁꯥꯒꯩ ꯅꯥꯇꯩ ꯐꯖꯅ ꯂꯩꯖꯔꯝꯃꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯗꯕꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯤꯇꯪ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯃꯣꯏꯉꯣꯟꯗ
ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥꯒꯕꯨ ꯅꯣꯡ ꯐꯥꯗꯣꯛꯒ ꯈꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯣꯏꯅ ꯊꯣꯛꯄ ꯏꯃꯨꯡꯗꯒꯗꯤ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯔꯒ ꯑꯩꯅ ꯉꯁꯥꯏꯗꯩ ꯑꯩ ꯑꯦꯆꯤꯞ ꯇꯧꯖꯔꯦ ꯈꯣꯠꯂꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅ ꯍꯣꯠꯅꯖꯩꯅꯤ ꯍꯥꯏꯗꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯂꯣꯏꯅ ꯍꯣꯠꯅꯕꯤꯔꯝꯃꯦꯕ ꯍꯥꯏꯗꯤ ꯑꯩ ꯉꯁꯤ ꯄꯩꯁꯥ ꯁꯤꯀꯤꯃꯨꯛ ꯇꯥꯟꯗ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯍꯣꯏ ꯑꯩ ꯖꯤꯝꯒꯨꯝꯕ ꯆꯠꯄꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏꯗ ꯇꯧꯍꯟꯕ ꯃꯇꯝꯗ ꯈꯔ ꯋꯥꯔꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩ ꯑꯗꯨꯝ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯕ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯖꯒꯅꯦꯕ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯕ ꯉꯝꯈꯤꯅꯦꯕ ꯃꯣꯏꯅ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯀꯤꯌꯔꯗꯤ ꯇꯧꯕꯤꯔꯒ ꯂꯥꯛꯑꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯌꯦ ꯏꯃꯥꯟꯅꯕꯕꯨ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯏꯃꯥꯟꯅꯕꯃꯛꯇꯤ ꯗꯥꯏꯔꯦꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯤ ꯂꯩꯕꯅꯦꯕ ꯃꯃꯥ ꯃꯄꯥꯗꯣ ꯍꯥꯟꯅ ꯅꯥꯔꯒ ꯂꯩꯔꯝꯕꯅꯤ ꯈꯪꯗꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝ ꯋꯥꯔꯒ ꯂꯩꯔꯝꯕꯅꯤ ꯈꯪꯗꯦ ꯃꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯈꯛ ꯅꯠꯇꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯄ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦꯕ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕꯁꯦ ꯇꯣꯛꯊꯣꯛꯑꯦ ꯍꯥꯏꯔꯁꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯝ ꯀꯤꯌꯔ ꯂꯧꯔ ꯂꯩꯅꯦꯕ ꯁꯤ ꯑꯩꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯅꯦꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯥꯏꯟꯁꯤꯗꯅꯦꯀꯣ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯑꯇꯩ ꯑꯇꯩꯒꯩꯗꯤ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯕꯦꯀꯤꯡꯁꯦꯀꯣ ꯑꯩꯉꯣꯟꯗꯕꯨꯗꯤ ꯄꯨꯁ ꯇꯧꯕꯤꯔꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯍꯟꯕ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯣꯔꯁꯥ ꯀꯩꯀꯥꯁꯤꯗꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯇꯧꯕꯤꯕ ꯉꯝꯃꯦꯕ ꯁꯤꯃꯗꯤ ꯑꯦꯗꯚꯥꯟꯇꯦꯖꯅꯦꯕ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯃꯊꯥꯗꯤ ꯁꯥꯍꯟꯗ꯭ꯔꯦꯕ ꯑꯩ ꯍꯧꯖꯤꯛ ꯇꯥꯟꯖꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯏꯃꯨꯡꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯇꯣꯞꯄꯗꯤ ꯑꯌꯥꯝꯕ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯥꯗꯖꯔꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯕꯥꯒꯤ ꯊꯕꯛꯀ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯅꯥꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯏꯆꯦꯈꯩꯅ ꯑꯣꯏꯔꯣ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯉꯛꯇꯣꯏꯅꯤ ꯏꯃꯨꯡꯒꯤ ꯑꯗꯨꯅ ꯏꯁꯥꯗ ꯑꯗꯨꯁꯨ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯅꯤꯀꯣ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯇꯨꯃꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯅ ꯐꯖꯅ ꯍꯥꯟꯅ ꯀꯤꯌꯔ ꯂꯧꯔ ꯂꯩꯕꯤꯔꯝꯃꯦ ꯁꯤ ꯃꯉꯥꯏꯔꯦ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯗꯤ ꯅꯣꯏꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯂꯩꯅꯔꯝꯒꯅꯤꯗ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯃꯥꯟꯅꯕꯗ ꯏꯃꯨꯡ ꯄꯨꯗ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯗꯤ ꯄꯥꯛꯅ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯆꯍꯤ 22 ꯃꯄꯨꯡ ꯐꯥꯔꯛꯄꯁꯤꯗꯪꯀꯣ ꯑꯩꯅ ꯑꯦꯆꯤꯞ ꯇꯧꯈꯤꯕꯈꯩꯗꯣ ꯍꯧꯖꯤꯛꯀꯤꯈꯩꯗꯨꯅꯦꯕ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯤꯌꯔ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯏꯗꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯌꯣꯕ ꯖꯤꯝ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯍꯥꯏ ꯑꯩ ꯏꯁꯥꯏꯇꯣꯝꯇ ꯄꯩꯁꯥ ꯇꯥꯟꯖꯔꯤ ꯖꯤꯝ ꯁꯥꯟꯅꯩꯗꯨꯗꯤ ꯑꯩ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇꯕꯨ ꯁꯤꯖꯤꯟꯅꯗꯦ ꯁꯄ꯭ꯂꯤꯃꯦꯟ ꯑꯃꯕꯨ ꯑꯁꯤꯗ ꯀ꯭ꯔꯦꯇꯤꯟ ꯅ꯭ꯌꯨꯇ꯭ꯔꯥꯃꯦꯒꯤ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠꯁꯦ ꯁꯤ ꯈꯛꯇꯅꯦ ꯁꯤꯖꯤꯟꯅꯩꯁꯦ ꯄ꯭ꯔꯣꯇꯤꯟ ꯁ꯭ꯀꯨꯞ ꯑꯃꯐꯥꯎ ꯌꯥꯎꯗꯕꯤꯗꯅꯦ ꯑꯩ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯛꯏꯁꯦ ꯖꯤꯝ ꯑꯔ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯖꯤꯝ ꯅꯠꯇꯦꯅꯦ ꯗꯝꯕꯦꯜ ꯑꯗꯨꯁꯨ ꯃꯤꯅ ꯂꯩꯕꯤꯕ ꯑꯃ ꯁꯥꯟꯅꯔꯦꯗꯅ ꯁꯦꯟꯖꯥꯒꯤ ꯁꯪꯗꯝ ꯁꯥꯟꯅꯔꯦ ꯃꯌꯦꯡꯒꯥꯏꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯃꯥꯒꯤꯗ ꯑꯃꯨꯛ ꯄꯩꯁꯥ ꯑꯗꯨꯁꯨꯅꯦ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 500 ꯂꯧꯕꯅꯦꯀꯣ ꯑꯩꯅ ꯑꯣꯖꯥꯁꯤꯗ ꯍꯥꯏꯅꯖꯔꯦ ꯑꯣꯖꯥꯁꯤꯅꯁꯨ ꯌꯥꯕꯤꯔꯛꯑꯦ ꯊꯥ 3ꯒꯤꯅꯦ ꯂꯨꯄꯥ 1,000 ꯄꯤꯔꯒ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨꯝ ꯉꯝꯅꯕ ꯋꯦ ꯑꯃ ꯊꯤꯔꯒ ꯁꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕꯤꯌꯣꯕ ꯅꯣꯏꯗ ꯆꯍꯤ 22 ꯁꯨꯔꯛꯄꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩ ꯆꯍꯤ 25 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯄꯩꯁꯥ ꯇꯞꯇꯥꯏ ꯄꯥꯏꯔꯅꯤ ꯄꯥꯏꯕꯕꯨ ꯌꯥꯝ ꯄꯥꯏꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯑꯩꯅ ꯑꯆꯧꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯄꯤꯔꯒ ꯅꯍꯥꯈꯩꯁꯦ ꯑꯩꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕ ꯉꯝꯃꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯔꯤꯇꯥꯌꯔ ꯇꯧꯕ ꯉꯝꯃꯅꯤ ꯅꯨꯄꯤꯁꯨ ꯊꯤꯔꯝꯃꯅꯤ ꯊꯥꯖꯩ ꯆꯍꯤ 25 ꯁꯨꯔꯛꯄꯗ ꯋꯥꯔꯤꯗꯣ ꯁꯤꯅꯦ ꯋꯥꯔꯤꯕꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯑꯦꯆꯤꯞ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯑꯦꯆꯤꯞ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯅꯣꯏꯗ ꯑꯃꯨꯛ ꯇꯥꯛꯆꯔꯛꯀꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯣꯏꯔꯔꯣꯏꯒꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯉꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯎ ꯇꯨ ꯕꯤ ꯏꯟ ꯗ ꯇꯣꯞ 1% ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯒ ꯑꯩ ꯊꯥꯒꯠꯂꯛꯑꯒꯦꯕꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯗꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ